Kautruk the Lady Sport University gi Maninglom the Nongmemas Bongi Makol Takri, Cookie militants in the park, he was saying E. Hybegum the Tampaki Kul Sing Tamano Kaplabra. How keep a February Marida Lauk Tokringa Yimamanga, Manipur, Salaira Kiva PR Gilanga, status the Intapa Masum Shisana, product of the Mausagi people the Hanjin Hanaba. Aupa una pau long talk to the TV tabak ariba pambasing season aduna hotnaram labasu my park hidraba matunda February mari English ngani kunga tarukgi linglak liba anoba lenga sina makatana ariba pangalok sing puthok to no wathok sing siki waroisin prana hotna ringagi serakta suna konsinda ba cookie militants in the Torang sing siki mayokta nongaibu angang mabuk nungai tabigi kongham dauna tampak lam sing the onsindu nongmayamas bombs sing leptana kablak labra happy uhang hangnarakli mamang thagi kunga taruki numidang pung taramathoiga min yankairom tarakada susampur amasum Bisnupur district anigi taina from the laiba fogauk saw ikai piece na konba turbung kangwai fogauk saw ikai kokta tera khongsang bimasum trong laubigi maning thang masaruk sing the bomb tararom yauna nongmai marukya Kapsinkhre matungda ngarang numidang pung tere taramdai da si Imphal West ki Kautruk the Ladiba National Sport University ki maning thangba singataina ba saruk lom na bomb pokhaiba masum numai kapagi makol tarakpadagi wahang asi miyamna hangnarakpani ngarang numidang gi thaudu asibu haktheng na hobani haiba khunja sing na phungtorakda numidang pung tere tagadaba minute khara walingaida Kautruk tagi khanu sublom thangba Maikai Rom the Gimapangal Kalapa bomb ama Pokhailaki, Aho Makola Mataki, Masigi Matung Ikan Kanadan automatic nomation the Gimaru Karakap Makol Staki, Bomba Masum Numai Makolta with the Gimapamadu Liva, CRPF ki Makai Digition Numai round Krakaki. Security force ki Makai Digi Handuna Numai Maru Krakablo, but the Gimakatana bomb Pokhailak Pamasum, Numai Kablak with Gimakolta Kitty, Loinana, Taudo si the Nakal Animakta aso upon Yawagi Paulati Hedi. Ngarang midangit haudo si thok tringagi mamang ngarang ayuk pung taraga makhairom tarakpada khurkhul gi maning thangbo sarukta leiba singja pokpi area da 158 CRPF ki personnel sing area domination tawraga patrolling satlubada ariba 2-inch motor gi bomb mani taduna leramba thengnabadagi sangmai PS ki kangbu kusamnaduna police ki bomb expert sing pokhai handana lakhatkre hari Recover Toraki bomb money edu, Naranung Tilpung and Niga Makai Masum Ahumlum, Tarakpada Matang bomb export singna, Miss Wandana Pokayan Manhari. Bomb money edu Matam Kragi, Mamana Cookie militants in the Tampaki Kulngak Singagi Marakta, Kautruk Amadi Senjam Sirangi Maningtang was helped to Tokiba, Kotona Kiba Taudok the season Arakwadigi, Pokai Hodan and Lerak Poigani. Bomb money is recovered to keep him up my PSK Osi Masamak Sulakton Yingsin Kiadi. Combined force na bomb ani si mi so ondana Pokayan Kibadu, Kautruk ki Maningtang was sing the ladiba, Koki Kul sing the songs of Loriba, Koki militants sing the Makoid Atamnan Satarapatong Oigani Haina, La Nakalaga Numidangi, bomb Pokayak Pamasum, Noe Marukra, Kaptrapiki Tong, Satarak Oigani Taznari, Amaramda. Nahanung Tilpunga Makai in the Mari Pabaki Marakas Impal Iski Lamlai PS na Konba, Sana Sabi Tamna Popigi, Meetei-kuki Sing Tamna Cookie militants in the Singdom the Ginumai Marukra, Kabla Kivigi Taudu Lake Rabane. Saru Polang DNA test of Winava Kamal Babugi Mayamban police the Ayivasi roll Kapsinkhre. Mamang Tagi Kunga Terekin till the Kampupi district Kangsu PS na Konba, Singda Damganak Nalaiba. Inam loki mapam amadagi pangkiba nupagi oigani haiba saru polang adugi DNA test pangthokpiyu haina November kunga mga English nga niga kunga marita laimakong da leiba 57 Mountain Division gi campus tagi ngarang sahi amaga thahum suraklaba phawbada mapam khanglaktriba laisram kamalbabugi pokminaba mayamba L Bino na iba siro la Kangpokpi District Police ki SP da Kapsinkhre Kangpokpi PS ki OC ki kutang na pisin kiba siro la si ngarang L Bino na pisin kiba ni Maki siro la sida manaw nupa laisram kamal babu sa iyang kagitaruki langlalang zin hausik pawba kangdri ba nina recover tarokiba saru palang sige DNA test pangthokpiyo hai kiba ni siro la sida saru palang sida pangthokpa DNA test ka sangdam na duna yengna bigidamag Laisram Kamal Babugi Loinabi, Belarani say Nifugama Panamasum say Taraga Marik Tangari, Masano Payona, Ayib Siro, especially by El Pinot Masagisu, DNA test of you Hina Fodoki. Loidana Mapam Kangri Manau Pasi Asami Kasa Distriki, Wasai Pudagini, Mark Laimakong Army Kemanunda, Tavok Suriba, MS El Pinot.
construction gi supervisor oina thabak tawbadagi matam khara loitang khunawda leirambani haina spali loinana mahakna mafam khangkhidabadagi High Court of Manipur WP criminal number 20 of 2024 file tawbusu laikhrabani haiba wafam su phongdokga loinana saru polang si mafam khangdriba manau nupagi oigadra natragana oiroidra haibadu khangdoknabagi dama DNA test pangthokpiyu haikhibani hari Thazaniga riba pawmna Binod Kumar na phongdorakpada aiba chirol lausilaba matungda police ki maikaidigi test asi pangthoknaba mari lenaba magistrate gi ayaba lawnaba thabak paikhalagani haibigi thazaba pirakhre hari Chief Minister Khemsan ngasi ziribam salagani party president amasum MLA ni par loinagani lambi chatpada akaiba lehendana CM no official singda akanbu wafam thamkhri Chief Minister Yumnam Khemsan Singana Thasigi Marida National Highway Kuntraga Tereta Ziribam Paubusat Pigi Kongsat Asida Party President Esada Deviam Sum MLA Nipans Loinagani Hari Press the Ponga Paugi Likunamagi Matungina Chief Minister Yumnam Khemsan Ziribam Gidamak April Marigi Angan Bayukta Impal Thadokani Maki Kongsat Asida BJP Manipur Pradesh ki President Esada Devi Party ki MLA Sing Kongkham Robindro Singha Mayan Impal Lauremam Rameshwar Meetei-kuki Dr. Sapam Ranjan Singha Konthauzam Haikam Dingo Singha Sekmayamasum Asabudin Ziribam Loinagani Hari Chief Minister Khemsan Ziribam Paubagi Satpagi Lamida Ahanboina Langang Pokpida Labor Police Outpost ki Pibam Yengsingani Aduga Ningsing Kulda Labor Ziribam District Hospital ki Pibam Yengsingani Ziribam gi Lamlel Kulda Amuksat Kani Hari Ziribam Police Guest House Amasum PWD gi Guest House ta Thunglaba Matung Nungthil gi Matamda New Alipur Naga Village Ziribam da Furup Singi Mute Sing Yawa Joint Community Meeting ama pangthokani hari Mathangi numit April gi mangagi ayukta Ziribam gi Sanpura Interstate Truck Terminal samasum atay project singi urek yum tambagi thawrang ama pangthokani Madugi matungna Ziribam digi Assam gi Zeri kat phauduna sangsilaga Silsar gi Rongpur Mayalikai da leiba Radha Madhab Mandirda Udarabon constituency ki BJP ki Mirem ki board khom gi mifam ama pangthokani nungthil gi matamda Assam gi Hailakandi district ki manungda leiba Laisram khul gi Thaugal Marupta Mikhal campaign ama pangthokani numidang wairam amuk Ziribam halakani mathangi nongan bi April 3 ki ayuk pung 10 da Chief Minister ama sumakal loinaba sing Ziribam digi helicopter da pairanglaga Kanglad ayuki pung 10 makhai thunglaragan hari ningsing wayai sai sigi February mari da wasak lokiba government sigi Chief Minister Yumnam Khemsan Singan an boina February 10 Ziribam da satuna irang na sukolaba Kanglup ani gi mihut singa unarurabani Lambi satpada akaiba lehendana CM no official singda akan mawapam tamkhri Union Home Minister Amit Shah unaduna state sigi law and order gi matangda khanduraba matungda state sigi highway sing amadi national highway sing da miyamna sathok sasin tawbad akaiba lehendana Minister Y Khemsan Singana official singda akan mawapam tamkhri Chief Minister Y Khemsan social media X thagalakpa worolamada hai miyam gi punsi amasum lan thumkanba apanba yaudana Pot puthok pusin tawba amadi miyam sathok sin tawhanba haibis government sigi khwaidi wangba priority ni hiram sigi matana sarkar mari lenaba officials sing da mayek sing bu wapam tamkhri masida apan pirakpa amadi pamda thodok thonaba honarakpa sing sapsana thengnanaba masum state sigi lambi kutimak tek ta kaidaba amadi apan bayawdaba lambi uhenanaba khangan khreba wapam thamnaduna government na state sida ingtappa maratappa masum miyam gi thazba mangandanaba thamkiba was adu sapsana pangthokani haina Chief Minister Khemsan phongdokli marak sida ngarang Chief Minister Khemsan singana maki secretariat office da state asigi senior official singoloinana high level review meeting ama pangthokre hari mifamaduda state highway amas national highway singda miyamna sadoksin tawbuda tekta kaidaba Khudong thiba thoktanabagi damak mathau taba thabak lokhanaba amadi security gi mapangal kankat hananaba Chief Minister na official singda khanke hari Chief Minister Y Khemsana nahan Union Home Minister Amit Shah unaduna state asigi law and order gi phibam phagat hananaba amadi ing tapa puraknaba hona ki bathaba si henu khumang sokshin hanaba wafam khanakraba matungda ngarangi review meeting adu pangthokpani Assam gi mikhal da mitei mire kahandanaba CM board khomlugadawri saliba thasi ki mapanda members samag kunga taruk leiba Assam Legislative Assembly mikhalda amatangairaba mitei gi mire ama maithi bapina bagidama Manipur gi Chief Minister Assam na satuna board khomlugadawri Assam Vidhan Sabha mikhalda amatangairaba maitei mire badu
इंटरनेशनल कांग्रेस की टिकेट लखीपुर एसी मिखल थेंगनगदबनी मेरेब असगी ममिंग एम शांति कुमार कौई हंदक असम विधानसभा मिखल मेरेब ओइब मितै मचा असि मा खक्तनी माकी मयोक्ता मिखल थेंगनगदोरिब बीजेपी की मेरेब कौशिक राय की दमक मणिपुर की चीफ मिनिस्टर वा खेमचान लुचिंग एमएलए खरा असम बोट खोंबा चटकदबनी सेमी खोंसत असि एप्रिल मरीदगी निमित हुमनी की खोंसता असम चटकदबनी मसिगी मंगोइनना चीफ मिनिस्टर जिरीबम द सत्तुना मफम मदुर इंग तपा हंजिन हननब तोवान तोवान बकंगलुप सिंगी मियोय सिंग्यावबा मिफम अमसु सरुक यागनी चीफ मिनिस्टर की जिरीबम खोंसत मनुंग द सरकार पैखतबा प्रोजेक्ट खरगी ओरेक युम तमलमगने हरि निंगसंग मयाबदे असम द कांग्रेस की मेरेब ओइरिबा एम शांति कुमार की दमक मणिपुर की एमपी अंगोमसा बिमोला कोइजम लखीपुर सत्तन बोट खोंग की मदुगी येंगलगा से मिनिस्टर वाई खेमसानसु बीजेपी ना थादोप मेरेब कौशिक राय की दमक बोट खोंबा सत्कदोरिबन हैनसु पाव की लिखुनसिना मखाताना हैरी मणिपुर पुलिस की पर्सनल अमा मेजोराम ड्रग कोनना फारे मणिपुर पुलिस की पर्सनल अमा यावना मणिपुर की मियोय अनि मेजोराम हेरोइन केजी अमा हेनबगा कोनना फारे हैरी मिजोराम पुलिस की पाव मतुंग इन एप्रिल अमा यूमजगेशन नुमित मिजोराम अमसुम असम ताइनबा ngamkhai da leiba kaulaship town gi miyu NAC drug konana fagat ngamkhibene haidi मिजोराम की एक्साइज एंड नारकोटिक डिपार्टमेंट की वांगांग लोई पीटर जोमिन थाना फोंदोकपदा अखनब पाव फंगबदगी कोलाशिप टाउन की खुंगपुइलम एरिया थीबुम की थबक सथबद मणिपुर की चुचामपुर डिस्ट्रिक्ट की मणिपुर पुलिस की पर्सनल अमा माकल लोइनबा मियोय अमगा कोनना सिंगनगा ओइब मोंग लेरमबदगी चेक तौरबदा हेरोइन केजी 1.215 का कोनन फट ngamkhibani मसागी से निफुगा मरी सुबा मणिपुर पुलिस की पर्सनल उसिगा मा का पुन्ना लकमिनबा से कुनगा मरी की मियोय अमगा कोनना मिजोराम फारगा असम की सिलसदा ड्रग पुना बहोनरमबगी मराल फटखि मियोय एनएसी की मणिपुर की रजिस्ट्रेशन नंबर ओइबा SUV गरी अमसु फगत पगमख्रे फारबा मियोय एनएसी की मथक्ता नारकोटिक ड्रग एंड साइकोट्रोपिक सब्सटेंस एक्ट 1985 की सेक्शन 21 क्लॉज सी की मखादा केस अमा लखतना कौशिक डिस्ट्रिक्ट एंड सेशन कोर्ट पुथोलगा मखाताना मसिन हंगनबा पुलिस कस्टडी दा लौथख्रे हैरी सोशल वेलफेयर की डायरेक्टर न सुचामपुर सत्तुना MLA सिंह अंगलवादी वर्कर्स सिंह अमदि मियांग उनदुना हकथिंगना सको थौरांगी वरी सनख्रे सुचामपुर की अंगलवादी वर्कर्स सिंह चीफ मिनिस्टर बु हकथिंगना उनदुना वरी सनाबा पमहौरी मतम कुइन इम्फाल दगी डिपार्टमेंट सिंह सिंगी लम सिंह मपुंग फान सत्प ngamdana लाखरबा मतुंग ngarang चीफ मिनिस्टर युमनाम खेमचान की मियंग मखादा सोशल वेलफेयर डिपार्टमेंट की डायरेक्टर शेख अब्दुल हकीम न लुसिंगदुना सुचामपुर सत्तुना MLA सिंह अंगलवादी वर्कर सिंह अमदि मियांग उनदुना सखो थौरांगी मतंग हकथिंगना वरी सनख्रे हौखिबा सैंग लिसिंग अनिगा कुनगा हुमदोगी मे अहुमदगी मणिपुर असौब इरांग अमा थोखिबना मरम ओइरगा मतम कुइना तुंगान तुंगान डिपार्टमेंट की मकोक थोंगबा सिंगी लमदा चटपा ngamdaba अमदि सिंगदगी सु मपुंग फान इम्फाल दा लाकपा ngamdana लेरखरबा मतुंगदा ngarang चीफ मिनिस्टर युमनाम खेमचान की मियंग मखादा सोशल वेलफेयर डिपार्टमेंट की मकोक थोंगबा सिंगना सुचामपुर सत्तुना मियांग उनखिबनी खोंगसेर अदुदा तुंगान तुंगान MLA केयाग उनखि उनबा अदुदा हेंगलेप एसी की MLA लेजमंग हौकी सिंघाट एसी की MLA सिलुंगथांग मनलुन सुचामपुर एसी की MLA LM खौते साइकोट एसी की MLA पाउलिलान हौकीब अमदि थांगलोन एसी की लेखिदरब MLA बुंगजांगिन बलते की मसानुपा जोसेफ बलते की उनदुना डिपार्टमेंट पैखलगदिबे सको थौरांग की मतांग वारी सनखि वारी सनखरब तुंगदा शेख अब्दुल हकीमना सुचामपुर की तुंगान तुंगान मफम सिंह की अंगलवादी वर्कर सिंह हेल्पर सिंह सुपरवाइजर डिपार्टमेंटल स्टाफ डिसेबल पर्सन सिंह हकसांग सोलबा खुदोंग चारबा मयुकनरिबा कयागो उनदुना मखोइगी अपामबसिंग खांगदोकपगा लोइनना मखोइगी दमक पाइखलिबि स्कीम सिंग अदुगी मतांगदा खानखि उनाबदुर सुचामपुर अंगलवादी वर्कर्स एसोसिएशन की मैकेदिगी फोंदोरकपदा डिपार्टमेंट असिगी डायरेक्टर न लुसिंगदुना लाक्लगा मियांगी अवाना ताबिदुना अवाबसिदा सरुक याबसि अपेनबा पुइ खुदोंग चादबा थेंगनरिबि कया असिगी मतांगना लेंगाना पाइखलगदिबा थबक थौरांगसिंग असिदसु नुंगाइबा फावी मणिपुर की अनौब लेंगा की चीफ मिनिस्टर वाई खेमचान बु हकथिंगना उनबा पामी अदुबु करम मतमदा उनबा फंगदगी हाइबा वा करमना हाइगदगी हाइबसिगी खनबदा अवाबस फावी
mahakpu unaba pami haibasing asi laklibasingna khanganbiramu lenga asina makhatana miyamgidamak afaba thabak torakani haibigi thajaba lei hainasu phongdokhi hari khongsa aduna social welfare department gi director Sheikh Abdul Hakim na phongdokhibada se minister na miyamgi aningba apama khangna hakthengna unaduna thabak paikhatnaba miyeng sangni masibu mapung phanabagi damak asigi khongsa asi department sina sapani ahal oirabasingna phangliba pension scheme gi panduna leiriba tha taruki sanphamsingsu saliba tha asigi manungda athuba matamda thadoknaba thabak paikali tungan MLA singamari departmental office singa mari fagatuna miyamgi yeifana bo honagani miyamgi sakthung sing mapung phana phangna bo honagani masida mari leinabasingna sumateng pangbiyu miyamgi phangpham tokpa amadi paikhatpham tokpasing minister na mapung phana phangana na bo wafam kya thamlakli masigi damak department asina su sapsana honagani haiki Junta ki ear strike to Nupi masa ani Yaona Thandwe township ta Displace Oirab Nupi mari Hatkhre Myanmar ki kha thangbu Rakhin state ki township am Oiriba Thandwe da junta ki ear strike na sahi noriba Nupi masa ani Yaona Displace Oiraba misam Nupi mari Hatkhre aduga atopa ohumaman asokpa nangkhre haina Arakan army ki maikaidagi phongdorakli Sirol adugi matungina nahan Ayuk sa tharakib ear strike adu Myanmar armed forces ki fighter jet mari ne sa tharakibani Ayuk ki pung taramathoidagi na taramathoiga minute nifuga manga phawba fighter jet marina nongthaktagi akan mamong strike sa tharingai sab manaba matamda township adugi naknaba isingi sarukta thamduna leiriba naval warship tagi artillery kaya su kapslakhi hari sikhiba miyoi sing adu imung amatadagi oikhi Doma eme say nifuga tare Doma ong than say kunga taro ma pe pio no say taret amasum ma nien haying say anin sikhi loinana sokla ba ahum adugi manungda mirol lebi nupi amaga loinana sahi nauriba nupi masa ani amasu yauki Arakan army ki sirol aduna makha taraduna junta hana leramba 55 suba battalion kemaduga housing na makoin occupy toraba mafam adugi akoibida strashing adu sa tharkhibane hena pali sikhibe mung adugi miyoi mari mak sendokpa nangdana mafam adumak sikhibane thaudo aduda Rakhin State General G. Win Una military junta ki commander oirakpadagi ahanba air strike ki thaudo oikhi Arakan army ki mekaidi ki junta ki air strike sing hengalakpa adu miyam akan bo warning perioduna section thorang lokhona basu khanki leba adu atopa pawmada hana junta ki commander oiramba min aung haingna parliament ki vice president oina military na namba board aduda mai park tuna president oina bagi damakta lokhalakliba khongthang adubo association of Southeast Asian National ki parliamentarian group na condemns toroklen paus na makata na phongdokli